Tombisna High School mafamda hauze kaithal sabagi thabak kumang joksina chathari Kurumjari ISTV ki Manipuri pauming tabir bising bataram noksari hauji pau sandong pizari Hana Tombisna High School mafam asida school adu muthalaga Manipur sarkar na kaithal sabagi thabak chathariba si kumang joksina changsili Works Minister Dr. Ratan Kumar nasu kaithal asi akagnaba matam amagi manungda loishinduna kaithal phambi ima ibel singi awaba kohangani haibagi wafam hongtokpa laikhrabani kaithal saribam pham asida ISTV News na Nimit kharani gi mamanga satuna yengsiluba matamda thabak ninthina suba thengnaraki panbayai kaithal asi chahi ahumlongi mamangdagi saba hawrakhrabani kaithal sananaba leba kothokpada migi kokki saru yaungna saru polang kya phangbadagi tongan ba organization kya na saru polang adugi chapchaba mari makhong khangrabadi kaithal sabagi thabak chathaba yaroi haina matam khara athingba leramlabasu madugi warushinama phangdringaida kaithal makhatana saba hawrakhibani Amarunda Tombisna High School da hauzik thabak suriba si kudakta lepu Manipur da achumba puthokadaba ain gi thabak tawriba sing kari tawri haina kangla waye lup kangla na thadorakpa cherolamna khangalagli zero rastam makha taraduna malem masida amatangai raba lamdam asigi puwari ga sagonaraba nupi oibi imagi mingda matam adugi Rajkumari Tombisna na lebak asigi tungi mirol gi damak kathoklamduna linkhalamba Tombisna High School asibu Manipur ki Congress sarkar na karamba policy da muthatpa pamlibano hanglagli Tombisna High School asi kaithal onthokpa pamlibagi maram karigino ireibak izati masak khangraba Manipur ki ngamkhai masak munna khangdaba rajniti party ama lebak asta leire hari Tombisna High School da matam amada Japanese hospital laigani honorami cell lokthokraga tokiba ngaktani school asida sifai thamjin mangamba Chief Minister Okram Ibobi sarkar na tawningbata tawba ain leitaba leibak ama oire hari Emerging social issues and law haiba hiramda nongmagi oiba khanananaba mpham ama ngasi Cherab Court ki conference hall da pangthokre Human Right Law Network na senduna pangthokiba khanananaba mpham aduda senior advocate Khaidem Manina moderator oiki LMS Law College ki lecturer Songtham Momona Violence Against Women and Children in Manipur Human Right Law Network ki Assistant Director Thoksom Premilana Right to Food and Law Amadi Director Rakesh Mehobumna National Security Act English ngani tara humde haiba hiramda wangangki khananenaba mifamgi wahogdok piraduna Senior Advocate Khaidem Manina Manipur da afaba sasan leiba ngamdriba asi miyamna miyamgi mihut khanbada lanbadagini miyamgi ihul amadi hawrpham ningthina khangba miyoi khanba mathau tai lakadoriba general election da miyamgi apamba makhut thinuna takwa ngamba miyoi khanba matam oire masina Manipur da thokliba thokdo wa thokseng asi loishinbada mateng oigeni haiba mot pikhi akoi ke representative tha matami wana thagat cheba mi gumba khudom bi thangat pangamba maron thokpa adoge issue mayam khangba Manipur karino Manipur karano ri Bharat karman tinjin ki ILPC karino Armed Forces Special Powers Division karino Sanmilana si tawlip sina karino Ako'y na mayok na riba si karigino sing tam anima khaibong taw na riba si karigino masikaramay tawga ko kani haiba mayam se masikut na khangba adumba maron thokpa mi manba mioi kumpu ako'y thagat padarkar le Khoksabung Subdivision Demand Committee na Kangbai Subdivision thonkibagi mayokta Manipur sarkar da tanduna lakbadabi sing sarkar na mapungphana thabakta onthoktabagi mayokta Khoksabung Subdivision Demand Committee na ngasi ahin nungnyaidagi tidim lambi amadi Khoksabung Subdivision gi mafamjingda matam kaktana ban kaungnanaba ngarang pangthokiba mifamna warib lawkhre ban manungda fair service medical water supply amadi dharmaga mari leinaba singdi komthokani hairi hauji pawgi martana tema brematang lawjari Jolip
100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungairakta singbu phanba ngamba amata ngairaba upaidi jolip syrup amasung capsule diabetes singidamakta jolip capsule chabiu. Combined tutorials for CBSE. Admission open for 6 months foundation course for class 9, 10, 11 and 12. 3 months vacation course CBSE class 11. Class starts from 4 April 2016. 2 months Sainik, Navodaya and outsider during vacation course CBSE class 9, 10 and 12. Class start from 1st May 2016. Then service separate hostel available for both boys and girls. For details, please contact Combined Tutorials Office, Sagoldan Moirang Merakmachin Bus Parking Impal. Adung karigumba awabasing asi mayungnaba thoklaba maroi marang yamna yawba chunjak chaba mapalda toina chaba liverda akaiba laklaba natraga livergi mapangan chontharakpa tarabasu karishu waningai leitre Lifsaf syrup sizinnabiu adungi awaba punamak koknabigi pambaini diabetic na naraba anaba singnasu sizinnaba yaraba Lifsaf capsule shu phangbigani Lifsaf syrup amadi Lifsaf capsule naraga laying babudi narjingai da saksal hobana hena fai break mutungda taram na moksari makhataba pawda ngasi yaksang numit mangani janba aroiba yaksang numit asida kumai asga marina chatharakba holi seksakbagi thoram kaya Sri Sri Govindji Laishang yaungna yum kya da chathanari matam kya gi mamangdagi yaksang kumai ga mari lenena chatnabi ama oina chatharakliba holi seksakbagi thoram ngasi su leptana pangthoknari Yaksam kumai manungda pulisna akan bathabak lakhalabasu Imphal gi mi chinba maroiba lambida chahi noriba pamasa singna makoi gi motorcycle so tawduna miyamna chathok chasinda kudong chadaba mayongna hale masigi matang na miyoi kyana Facebook ki khutangda ISTV news da khangalakpada motorcycle so uliba si khajiktang soibada mamal yamlaba miyoi begi punsi mangbada natana gari sumangdori bani miyamna satnariba lambida asigumba motorcycle so pangthokpa asida policing kadaida satkhrbagi haina hanglakle munang nakpada leiba miyoi singasu tawriba thabagadu thingbagi muhuta miyamna chatnariba lambi thingjilaga miyamda kudong chadaba mayong hanbada hungning thawatpasu yawi hairi amaramda inkhalaliba angang singna masagi haitoi singdoiba uliba adu miyoi kharana makoibu hena sakhot hanna ba hotna ba galoinena makoi gidamakta adugumba so tawpham ama sembirabadi hena afabu oigani haiba wafamsu hongdong narakpa yauri Ngarang nimidang wairam sakhangdaba singna Langol Reserve Forest area da mai tharambadagi park sana lamai chakhibadugi matang dashu miyoi kyana Facebook ki khutangda ISTV news da masa masagi mot thamlakle thogdok adu khwaidagi hena nungai taba amadi miyam gi lanthum mang tahanbani masida ekhoi pumnamak gyan taminaba changni haire dolop zaraga leiba forest department ki miyoi sing kadai da mathau tawribagi haina hangnaba su yarakle Amaramda game village hek lakpadagi Langol gi chingi mafam kya da lamai chakpa amadi umang wamang nongmo nongmagi kokslakpa hengalakli haiba wafamsu phongdong narakli Jombisna high school era mafam da hauze kachal sabagi thabak kumang soksina sathari Hauze ke di ISTV pizza Manipuri pau matang asalo jare miyang tabiri busingwa mukana khurumjari